ꯑꯅꯤꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ ꯀꯣꯔꯤꯗꯣꯔꯗꯨꯗ ꯂꯩꯔꯝꯕ ꯆꯠꯂꯝꯕ ꯑꯃꯅꯤꯗꯨꯁꯨ ꯏꯉꯛꯉꯛꯅꯤ ꯌꯦꯡꯉꯤ ꯇꯥꯝꯅꯥꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯃꯤ ꯋꯥꯍꯟꯕ ꯇꯥꯝꯅꯥꯒꯤ ꯃꯇꯧꯗꯣ ꯁꯥꯎꯅꯤꯡꯂꯝꯃꯤ ꯐꯤꯔꯦꯞꯄ ꯋꯥꯅ ꯍꯣꯠꯅꯖꯔꯤꯗꯨꯗ ꯐꯥꯒꯤ ꯑꯣꯏꯍꯟꯕ ꯊꯧꯑꯣꯡꯗꯣ ꯑꯉꯥꯡ ꯃꯆꯥ ꯋꯥꯔꯛꯄꯒꯨꯝꯅ ꯊꯤꯅ ꯐꯨꯅꯤꯡꯕ ꯐꯥꯎ ꯌꯥꯎꯏ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯄ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅꯁꯨ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ ꯗꯣꯛꯇꯔꯁꯦ ꯇꯥꯝꯅꯥ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯐꯤꯔꯦꯞꯄꯗ ꯑꯗꯨꯛ ꯌꯥꯝ ꯇꯞꯅ ꯆꯦꯜꯂꯤꯗꯨꯕꯨ ꯑꯃꯁꯤꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯁꯨ ꯅꯪꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯅꯥꯕꯅꯤ ꯍꯥꯏꯅ ꯇꯞꯅ ꯏꯪꯅ ꯐꯥꯖꯤꯜꯂꯒ ꯊꯅꯝꯕ ꯑꯁꯥꯎꯕꯗꯨ ꯐꯨꯗꯣꯔꯛꯏ ꯊꯨꯅ ꯁꯣꯝ ꯆꯪꯉꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯜꯂꯒ ꯗꯣꯂꯥ ꯃꯊꯛꯇ ꯊꯥꯗꯔꯨꯔꯅꯤ ꯃꯔꯩꯒ ꯇꯤꯡꯊꯣꯔꯛꯏ ꯅꯨꯄꯤꯁꯦ ꯃꯦ ꯍꯥꯏꯔꯝꯃꯒ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯈꯤꯕꯗꯣ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟꯁꯤ ꯅꯨꯄꯥꯁꯤꯅ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯤꯜꯝꯗ ꯍꯤꯔꯣꯅ ꯍꯤꯔꯣꯏꯟ ꯀꯟꯕꯒꯨꯝ ꯀꯜꯂꯛꯅꯕꯅꯤ ꯍꯥꯏꯕꯁꯦ ꯗꯣꯛꯇꯔꯁꯤꯅ ꯈꯪꯉꯤ ꯁꯤꯅꯤꯡꯕ ꯅꯠꯇꯦ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯃꯉꯣꯟꯗ ꯗꯣꯛꯇꯔꯁꯤꯅ ꯍꯦꯟꯅ ꯑꯦꯇꯦꯟꯁꯟ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯂꯧꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯐꯤꯔꯦꯞꯄꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯇꯥꯟꯅꯗꯕ ꯌꯥꯗꯕꯩ ꯇꯥꯟꯅꯔꯛꯂꯝꯃꯤ ꯗꯣꯛꯇꯔꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯃꯇꯨꯡꯗ ꯅꯔꯁꯇꯨꯁꯨ ꯑꯃꯨꯛ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ ꯁꯣꯔ ꯃꯇꯠ ꯃꯇꯠ ꯍꯣꯜꯂꯒ ꯃꯊꯛꯂꯣꯝꯗ ꯁꯤꯔꯨꯅꯤ ꯍꯥꯏꯕꯗꯨꯅ ꯃꯈꯥꯔꯣꯝꯗ ꯑꯣꯏꯅ ꯆꯦꯟꯊꯈꯤ ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯈ꯭ꯔꯕꯁꯨ ꯁꯣꯏꯕ ꯉꯥꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯇꯥꯟꯅꯖꯩ ꯃꯈꯣꯏ ꯑꯃꯅꯤꯗꯨꯁꯨ ꯇꯥꯟꯅꯔꯛꯄꯅ ꯃꯈꯥ ꯌꯧꯔꯛꯂꯤ ꯅꯔꯁꯇꯨꯅ ꯉꯥꯏꯈꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯃꯃꯩ ꯃꯀꯣꯛꯀ ꯈꯪꯗ ꯃꯌꯥꯝꯁꯤꯡꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯑꯗꯨꯋꯥꯏꯗ ꯐꯝꯂꯝꯕ ꯃꯦꯟꯇꯦꯜ ꯄꯦꯁꯦꯟꯁꯤꯡꯗꯣ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯂꯛꯏ ꯃꯌꯥꯝꯗꯨꯅ ꯇꯥꯝꯅꯥ ꯐꯥꯕ ꯉꯝꯗꯕꯗꯣ ꯃꯈꯣꯏꯒꯤꯗꯤ ꯀꯣꯃꯦꯗꯤ ꯐꯤꯜꯝꯒꯤ ꯁꯤꯟ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯨꯠ ꯍꯨꯠ ꯀꯣꯏꯂꯩ ꯂꯩꯔꯒ ꯆꯦꯜꯂꯝꯕꯗꯩ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯀꯟꯅ ꯉꯝꯖꯕꯤ ꯊꯥꯔꯒ ꯆꯦꯜꯂꯛꯂꯒ ꯊꯣꯡꯗꯨꯗ ꯍꯨꯏꯁ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈꯤ ꯂꯨꯔꯤꯕꯗꯤ ꯊꯣꯡꯗꯨꯗ ꯗꯣꯡ ꯂꯥꯎ ꯊꯣꯡꯒꯥꯏꯈꯤꯗꯨꯅ ꯂꯣꯡꯈꯥꯛ ꯂꯥꯎꯅ ꯍꯥꯏꯊꯔꯒ ꯁꯜꯂ ꯇꯥꯈꯤ ꯂꯨꯈꯝꯗꯨ ꯐ꯭ꯂꯣꯔꯗꯨꯗ ꯌꯩꯔꯒ ꯒ꯭ꯂꯥꯁ ꯑꯣꯏꯕꯅ ꯊꯣꯡꯗꯣ ꯃꯥ ꯃꯃꯥꯏ ꯊꯛꯂꯨꯕꯅꯤ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯗꯨ ꯍꯥꯡꯂꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯜꯂꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯀꯣꯏꯔꯣ ꯀꯣꯏꯁꯤꯜꯂꯒ ꯃꯉꯣꯟꯗ ꯌꯣꯝꯁꯤꯜꯂꯒ ꯌꯦꯡꯉꯛꯂꯝꯃꯤ ꯃꯃꯤꯠ ꯑꯅꯤꯗ ꯎꯏꯁꯤꯟꯗꯕꯤꯗ ꯃꯌꯥꯝꯁꯤꯡꯗꯨꯗ ꯃꯥꯁꯨ ꯀꯣꯔꯣꯛ ꯀꯣꯏꯅ ꯌꯦꯡꯈꯠꯂꯒ ꯂꯩꯈꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯤꯁꯤꯜꯂꯛꯄ ꯗꯣꯛꯇꯔꯗꯨꯒꯤ ꯃꯁꯛ ꯎꯔꯛꯄꯗ ꯃꯣꯃꯣꯟ ꯇꯧꯈꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒ ꯅꯪꯅ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯍꯥꯏꯔꯝꯂꯒ ꯋꯥꯟꯊꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯣ ꯂꯥꯜ ꯑꯃ ꯆꯠꯂꯝꯗꯥꯏꯒꯤ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯕꯒꯨꯝꯅ ꯒꯝ ꯒꯝ ꯂꯥꯛꯏ ꯌꯨꯝ ꯃꯅꯨꯡ ꯍꯦꯛ ꯆꯪꯉꯛꯄꯗ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯄꯨꯜꯂꯞ ꯂꯩꯍꯧꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯃꯈꯣꯏ ꯊꯤꯀꯥ ꯄꯨꯟꯕ ꯃꯔꯨꯞ ꯑꯃꯒ ꯃꯕꯥꯏꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯅꯨꯄꯥꯗꯨꯒꯤ ꯕꯦꯠꯔꯨꯝꯗ ꯆꯪꯉꯛꯂꯝꯃꯤ ꯔꯨꯝ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯁꯣꯐꯥꯗꯨꯗ ꯉꯦꯛ ꯐꯝꯊꯩ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯤꯜꯇꯔꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯔꯒ ꯄꯤꯔꯛꯏ ꯏꯁꯤꯡꯗꯨ ꯆꯥ ꯊꯛꯄꯒꯨꯝꯅ ꯊꯛꯏ ꯇꯞꯅ ꯇꯞꯅ ꯑꯃꯨꯛꯇ ꯂꯣꯏꯅ ꯊꯛꯂꯝꯗꯦ ꯀꯤꯁꯣꯔꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯉꯁꯥꯏ ꯁꯤꯑꯦꯝꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯉꯩꯗꯨꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯛꯄꯗꯣ ꯀꯩ ꯇꯧꯔꯦ ꯍꯥꯏꯕꯅꯣꯕ ꯀꯣꯀꯤꯂꯥꯅ ꯈꯣꯏ ꯏꯕꯦꯝꯃꯒꯤ ꯗꯣꯛꯇꯔꯗꯨꯅꯤ ꯏꯕꯦꯝꯃ ꯍꯥꯏꯔꯛꯄꯗ ꯉꯥꯏꯉꯝꯗꯦ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯏ ꯅꯤꯡꯈꯣꯝꯕꯗ ꯄꯥꯏꯔꯛꯇꯦ ꯈꯔ ꯉꯥꯏꯉꯝꯗꯦ ꯃꯔꯝ ꯈꯪꯅꯤꯡꯕꯅ ꯑꯃꯨꯛꯀ ꯇꯧꯁꯤꯟꯕꯗ ꯕꯤꯖꯤ ꯍꯥꯏꯔꯛꯂꯝꯃꯤ ꯁꯠ ꯀꯛꯊꯠꯂꯒ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯗꯅ ꯑꯃꯨꯛ ꯇꯧꯔꯛꯇ꯭ꯔꯦ ꯑꯃꯨꯛꯀ ꯇꯧꯁꯤꯟꯕꯗꯅ ꯕꯤꯖꯤ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯀꯛꯊꯠꯂꯤ ꯑꯅꯤꯗꯨ ꯀꯣꯜ ꯐꯥꯡꯖꯤꯟꯅꯕꯒꯤ ꯆꯠꯅꯗꯕꯅꯤ ꯃꯃꯩꯗꯨꯗꯤ ꯅꯤꯡꯈꯣꯝꯕꯅ ꯑꯣꯏꯅ ꯇꯧꯔꯛꯏ ꯁꯥꯔ ꯑꯩ ꯀꯣꯜ ꯄꯤꯛꯑꯞ ꯅꯪꯍꯧꯗ꯭ꯔꯦ ꯀꯩ ꯂꯩꯔꯦ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯁꯤꯕꯣ ꯈꯣꯏ ꯏꯕꯦꯝꯃ ꯈꯔ ꯐꯔꯕꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯨꯝꯕ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯕ꯭ꯔꯕ ꯅꯤꯡꯈꯣꯝꯕꯅ ꯁꯥꯔ ꯑꯩ PGꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯊꯥ ꯑꯃꯗꯤ ꯃꯨꯝꯕꯥꯏꯗ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯨꯝꯕꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥ ꯃꯄꯥ ꯑꯩꯅ ꯐꯅꯕ ꯍꯥꯏꯗꯅ ꯅꯪꯕꯨ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯁꯦꯜ ꯐꯪꯉꯦ ꯅꯪꯅ ꯑꯣꯛꯅꯕ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯄꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯊꯣꯛꯂꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯝꯗꯧꯕꯅꯣ ꯍꯥ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯧꯔꯤꯕ ꯃꯤꯁꯇꯔ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯄꯥ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯀꯦꯅ ꯂꯩꯖꯕ ꯐꯪꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯦꯜ ꯋꯥꯠꯇꯦ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ ꯋꯥꯠꯂꯤꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯈꯛꯅꯤ ꯃꯍꯥꯛꯈꯛ ꯅꯪꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯏꯆꯥ ꯂꯥꯌꯦꯡꯗꯕ ꯃꯤꯀꯨꯞꯇ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯤꯁꯣꯔꯅ ꯁꯥꯎꯒꯠꯂꯛꯄꯗ ꯅꯤꯡꯈꯣꯝꯕ ꯇꯞꯊꯔꯛꯏ ꯐꯖꯅ ꯄꯥꯎꯗꯨ ꯃꯆꯥ ꯈꯥꯏꯅ ꯇꯝꯃꯛꯏ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯏ ꯁꯥꯔ ꯑꯩ ꯁꯥꯔꯒꯤ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯖꯔꯣꯏ ꯇꯉꯥꯏ ꯐꯗꯅ ꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯔꯗꯔ ꯊꯣꯔꯛꯄꯅꯤ ꯑꯩꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯣꯛꯇꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯕ ꯍꯣꯁꯄꯤꯇꯥꯜꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯅꯣ ꯍꯥꯏꯅ ꯆꯠꯂꯣꯏꯗꯣꯏꯅꯣ ꯑꯩꯅ ꯍꯦꯟꯅ ꯊꯥꯗꯣꯛꯅꯤꯡꯗꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ ꯀꯤꯁꯣꯔ ꯁꯣꯔ ꯍꯣꯟꯊꯔꯛꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ
ꯑꯩ ꯃꯇꯝꯁꯦ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ ꯃꯍꯥꯛꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯂꯥꯛꯂꯔꯣꯏꯗꯕ꯭ꯔꯥ ꯁꯤꯃꯇꯪ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯁꯔ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯊꯥꯖꯕ ꯊꯝꯁꯤ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯇꯤꯟꯕ ꯉꯝꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯅꯣꯡꯃꯗꯤ ꯍꯥꯏꯗꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯃꯥꯕꯨ ꯉꯥꯏꯔꯛꯏꯁꯦ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯄꯥꯕꯨꯡ ꯍꯥꯏꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯀꯧꯔꯛꯄꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯕꯨꯡ ꯍꯥꯏꯕ ꯐꯥꯎ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯕ ꯌꯥꯈꯤꯗ꯭ꯔꯤꯕꯁꯦ ꯏꯆꯥ ꯑꯅꯤ ꯁꯨꯗꯅ ꯑꯃꯒꯤ ꯃꯁꯛ ꯌꯦꯡꯂꯒ ꯄꯣꯊꯥꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤꯗꯤ ꯃꯥꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ ꯗꯣꯛꯇꯔꯅ ꯑꯩꯒꯤ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯄꯨꯂꯞꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯤ ꯑꯩꯁꯦ ꯃꯉꯥꯜ ꯌꯥꯎꯗꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯔ ꯑꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ ꯑꯅꯧꯕ ꯗꯣꯛꯇꯔꯗꯨꯁꯨ ꯌꯥꯝ ꯐꯕꯅꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯃꯍꯨꯠ ꯀꯨꯞꯅ ꯐꯖꯅ ꯌꯦꯡꯂꯝꯒꯅꯤ ꯑꯩꯅ ꯌꯦꯡꯕ ꯑꯩꯒꯤ ꯄꯦꯁꯦꯟ ꯑꯃ ꯐꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯊꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯥꯎꯅ ꯄꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯊꯝꯖꯔꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯏꯆꯥꯒꯤ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯩꯁꯨ ꯗꯣꯛꯇꯔꯗꯨꯗ ꯄꯥꯎ ꯂꯧꯒꯦ ꯃꯥꯒꯤ ꯅꯝꯕꯔꯗꯨꯁꯨ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯎ ꯍꯣꯏ ꯁꯔ ꯑꯩ ꯋꯥꯆꯞꯇ ꯊꯥꯖꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯊꯝꯈꯤꯕꯒꯤ ꯀꯤꯁꯣꯔ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯃꯥꯟꯅꯕꯗꯨꯒ ꯊꯤꯀꯥ ꯇꯧꯃꯤꯟꯅꯕ ꯃꯔꯨꯞꯇꯨꯁꯨ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯦ ꯄꯣꯊꯥꯖꯔꯁꯅꯨ ꯈꯜꯂꯒ ꯃꯈꯥꯗ ꯌꯨꯝꯌꯥꯏꯗ ꯐꯝꯂꯤꯉꯩꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯍꯌꯦꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕꯤꯔꯣ ꯁꯔꯁꯦ ꯉꯁꯤꯒꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯀꯞꯇ꯭ꯔꯕꯅꯤ ꯑꯩꯐꯥꯎ ꯁꯔꯒꯤ ꯃꯁꯛꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯄꯤ ꯇꯥꯔꯛꯏ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯅꯗꯦ ꯋꯥꯔꯤ ꯈꯔꯗꯤ ꯈꯪꯕꯅ ꯑꯃꯅ ꯍꯪꯉꯛꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ꯭ꯔꯥ ꯀꯣꯀꯤꯂꯥꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯤꯇꯪꯗ ꯐꯥꯎ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯤꯁꯣꯔꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯡꯉꯦ ꯀꯥꯎꯔꯨꯔꯁꯨ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯕꯅꯤ ꯑꯍꯤꯡꯁꯤꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥ ꯋꯥꯈꯜ ꯌꯥꯝ ꯗꯥꯎꯟ ꯆꯠꯄꯅꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯁꯨ ꯉꯟꯇꯥꯅ ꯀꯥꯏꯅꯈ꯭ꯔꯦ ꯃꯆꯥ ꯐꯪꯉꯤ ꯃꯤ ꯃꯥꯟꯅꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯃꯐꯝ ꯍꯥꯏꯕꯗꯨꯃ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯣꯠꯅꯖꯔꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯗꯣꯛꯄ ꯍꯦꯛ ꯍꯪꯒꯣꯏꯗꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯀꯦꯔꯂꯥꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯃꯦꯅꯦꯖꯔ ꯑꯣꯏꯕꯅꯤ ꯃꯁꯛ ꯃꯇꯧꯒꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯌꯦꯡꯍꯟꯒꯦꯅꯦ ꯍꯥꯏꯔꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡ ꯁꯔꯆ ꯇꯧꯔꯒ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯐꯣꯇꯣꯁꯤꯡꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯍꯜꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗ ꯍꯥꯏꯒꯨꯝꯗꯅ ꯐꯖꯩ ꯅꯨꯄꯤꯗꯣ ꯃꯇꯝꯒꯤ ꯌꯛ ꯂꯥꯎꯕ ꯐꯦꯁꯟ ꯆꯪꯕ ꯂꯩꯁꯥꯕꯤꯅꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯐꯤꯕꯝꯗ ꯃꯨꯔꯇꯤꯗ ꯁꯤꯃ ꯋꯥꯠꯂꯦ ꯈꯟꯗꯣꯛꯐꯝ ꯌꯥꯎꯗꯦ ꯅꯥꯇꯣꯟ ꯆꯤꯝꯕꯥꯜ ꯃꯦꯗꯤꯀꯦꯜ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯁꯦꯝꯃꯤ ꯀꯝꯄ꯭ꯂꯦꯛꯁꯟꯒꯗꯣ ꯐꯖꯅ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯥꯏꯒꯨꯝꯗꯅ ꯐꯖꯩꯅꯦ ꯁꯤꯕꯨ ꯀꯗꯥꯏꯗꯩꯅꯣꯗ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯒꯅꯤꯗ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯃꯜꯂꯤ ꯄꯥꯈꯪ ꯑꯐ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗ ꯌꯥꯔꯛꯄ ꯍꯧꯅꯗꯦꯗ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯅꯨꯄꯤ ꯂꯩꯔꯐꯥꯎ ꯁꯦꯜ ꯄꯥꯏꯔꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯒꯦ ꯂꯩꯕꯅ ꯅꯝꯃ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯔꯁꯦ ꯌꯥꯝ ꯂꯤꯗ꯭ꯔꯤꯅ ꯑꯗꯨꯒ ꯅꯨꯄꯤꯁꯤꯁꯨ ꯆꯍꯤ 39 ꯁꯨꯃꯥꯏ ꯁꯨꯔꯝꯂꯅꯤ ꯐꯦꯁꯟ ꯍꯩꯕ ꯈꯛ ꯅꯠꯇꯅ ꯃꯤ ꯆꯤꯀꯣꯟ ꯅꯥꯀꯣꯟꯕꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡꯒꯁꯤꯅ ꯐꯖꯔꯤꯕ ꯑꯩꯒꯤ ꯃꯤꯅꯤ ꯍꯥꯏꯗꯅ ꯊꯥꯒꯠꯆꯕ ꯀꯥꯏꯗꯨꯗꯤ ꯅꯠꯇꯦꯀꯣ ꯂꯣꯏꯅꯔꯒ ꯈꯪꯒꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯔꯅꯕꯨ ꯌꯥꯔꯛꯑꯣꯏꯗ ꯏꯆꯥ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯃꯆꯥꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯣ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯈꯛꯇꯅꯤ ꯑꯗꯨꯝꯕ ꯑꯗꯣ ꯍꯧꯗꯣꯛꯂꯨꯕ ꯌꯥꯔꯣꯏ ꯋꯥ ꯃꯥꯡꯉ ꯇꯣꯛꯀꯅꯤꯀꯣ ꯇꯥꯟ ꯆꯥꯗ꯭ꯔꯒꯗꯤ ꯊꯤꯅ ꯉꯥꯡꯉꯛꯄꯁꯨ ꯌꯥꯔꯤꯅꯤ ꯊꯤꯀꯥꯗꯥꯔ ꯑꯃꯅ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯌꯥꯝ ꯋꯥꯕꯅꯤ ꯀꯣꯀꯤꯂꯥꯅ ꯇꯜꯂꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯥꯡꯅꯒꯦꯅꯤ ꯃꯇꯥꯡ ꯆꯥꯕꯗ ꯅꯣꯡꯃ ꯄꯨꯟꯕꯗ ꯃꯇꯥꯡ ꯆꯥꯗ꯭ꯔꯒꯗꯤ ꯐꯖꯕ ꯋꯥꯁꯨ ꯊꯤꯕꯅꯤ ꯃꯇꯥꯡꯕꯨ ꯆꯥꯔꯗꯤ ꯑꯊꯤꯕ ꯋꯥꯁꯨ ꯐꯖꯕꯅꯤ ꯐꯔꯦ ꯍꯟꯅꯕ ꯇꯧꯔꯁꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡꯅ ꯃꯇꯝ ꯆꯥꯗꯅ ꯍꯜꯂꯛꯏꯅꯅꯦ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯍꯣꯏ ꯑꯉꯥꯡꯁꯤꯡꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯅꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯟꯖꯤꯟꯃꯟꯗꯅ ꯅꯨꯄꯤꯅ ꯐꯥꯎ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯁꯛ ꯎꯕꯗ ꯈꯪꯗ꯭ꯔꯕꯅꯤ ꯅꯣꯛꯏ ꯈꯔ ꯂꯩꯔꯗꯤꯅꯦ ꯃꯤꯡꯐꯥꯎ ꯀꯥꯎꯈ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯜꯂꯁꯦ ꯃꯌꯥꯝꯗꯣ ꯍꯧꯒꯠꯂꯛꯂꯦ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯁꯔꯁꯨ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯔꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ ꯀꯤꯁꯣꯔꯒ ꯑꯝꯇ ꯎꯅꯔꯝꯗ꯭ꯔꯦ ꯅꯣꯡꯃ ꯎꯅꯔꯁꯤ ꯍꯥꯏꯅ ꯀꯤꯁꯣꯔ ꯎꯅꯕ ꯂꯥꯛꯄꯁꯤꯡꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯤꯉꯣꯜꯁꯨ ꯃꯅꯥꯎꯄꯥꯒ ꯍꯟꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯃꯅꯥꯎꯄꯥ ꯄꯨꯔꯒ ꯄꯨꯂꯞꯅ ꯍꯟꯈꯤꯅꯕ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯤ ꯃꯈꯣꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁ꯭ꯀꯨꯇꯤꯁꯦ ꯃꯥꯅ ꯑꯣꯏꯅ ꯄꯨꯕꯅꯤ
security hospital manung thauzilaklaga khamamduna changi counter room da mayam tu thabak komna bagi nok tana wari watai tawraga lerami mache sangsilakpada che laabo la isimakta da la abai namitu su tanga ba kainom tawrine masi angang sidi Boris na haluse ado na khonu kem tawdrobo che yingba doctor do night hanjina tani adugi lakani ngai kisira fasna yinghanse che sunupa koide aina sum chance ami haningba haira maya khigatli naya higat kano phagi do ikai aigi thabak ko jinse nang khangi natro hanaba tawsila ai thabak yami Boris lei sing do onsilaga hallage mayam ite future author ama hek lei minarodana ngak tang phoklang mi matam ga phangba janate mai mamang do wa ngang badane mayam se break leyu ko sauning ngai dana mai wari da character amam hapaga tina chaibirak amana kitang sukarem na boy kalak wahaina migi ibagi ithil da manghaning bagi moong da hairi ningol na gayam na phawzaba heizaba mayam na khangnaba misak amaga su oidribagi usittaba sungam kibani khange noi chen ibe story ama tari ai akhoi family pulap laying ni da taba romance to asnai phabudi phajai haibo family pulap taba yade sum adui moong de iro ningol do mamai ngangsili sengdoknaba moong da wari iba haise matang gi oina romance haptaba yadi mina ngangi do thaoina tadaba saraga adoiso mi mayam gi wari tai adumai di tawde Boris na yare Nikki nang muso romance amtang yaura adi na khan leiba nangna kai khangdana ngangi no couple love story da matai manau oina bai khamban na bai kalak na bai sin haptrdi wari fazara sumit thandamni Titanic na Faury do Jack Ross ka gi role duna fatam chingkhatpani noisu kap khaina film maming amta phawam ta hairo di khangwine Korean drama maming hanguradi Full House True Beauty Atom in My Head Legend of Red Sea Blue Sea Green Sea si mai torkani ne Nikki na asum haibani he Manipur da di irang sa break khara phana ba phai Boris na taning de love story novel hai sidi romance sai tan nei raga thoma chatkadaba ka i chubi nang na kai khangdana che chalaslo hairam maga machin manau do thoklangmi ne nipi du su Boris ki khadang da maya khitang kum hore Mendor da Aaron ga thengni amadu di nokselei adubu ningol di nokpa kawi brain sensitive oiringe tanja oibana amana wangang asu amana kitang tongane yang asu khanjin bo oirami aduna Nikki gi wahaiduna manga sino magi mutto thugai bikre Boris na Aaron ga kaungnaramdo ma thawaina tasanarudre pleasure du da mana thoraga manau pa na thongaklaga mayumlom da halai mama du su phatti habadi nate adubu yumgi thabai khangsingse kaya tan mana yawramde ningol na thabak loina loisenjai ngasidi makhong khara sokibaduna mama na wairam phawdi sitpirami mana duk thalaga sak thongkre loiraga chabado magi chabam thokpa kit namaga charaga hagotuna magi project to paiba horami adubu ngasai hospital manungda nupi amana karim narakpaduna ma mai pakpa misak amu oiningba su phawki aduga amuksu summa macha mayam ama thengnabana ikai manbai depression chatli thagai singna mana yam phawkiba misak amu oibana magi sudai heart fail leitabagi magi michanda kanana su leite inong nong na ibagi lamda khongdarak pise puning thogat pahi taba kayagi karim na michaina depression lehelami magi thabak to tawdebi summa ngaleramada Boris sangakpani uraduna chekaino thabak toromgani na kon bok phengbiraga swaida manga leramisina nangna loina tawramaba hoi wai sakna izaro nangido tallena to oge ngasidi wari hayeng makha chatharage haiduna phone bag chatlaga kangkhal thadarakpada yumyai karomdagi maman hairi nanau pa na kon phengba loikrabani na tummo nan khena thabak sinba sadana le thabak leitrakan sidadi pothani ngamgani nasai dagi nungai tringe mama gi kaisu khandana hairakpo haida amuksu nungai jatre mama su makha tarai tumba sitnaba thabak ne nangna saliba thabak to adum phajana hono aduga cha ising thongaga nungai na potho oisu oiroidaba thabak ta matam lienba matam manghan bayam hai nangama sel ta lo matam manghan gano nangna tansinjaba hayeng nangna na yumna kai panbada tekhai pudori bani Boris na khumbiri ima yare tumro mi ya pamada kuthingjiluno mi ya pamani Linthoina magi phana ba haibi bani aisu waga singangjara oza ngaktanina hairaga linthoi su tumba sangkre Boris su tungmunaba magi karom nu changkre ningol na makha ta na manghawi Aaron ge firepaga do night tai in charge oina leibana firepa do duty khara toire
ꯑꯅꯥꯕ ꯑꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯨꯔꯛꯄꯗ ꯏꯆꯦꯟꯗ ꯆꯦꯟꯅꯔꯒ ꯂꯩꯔꯕꯅꯤ ꯗꯥꯏꯅꯤꯡ ꯍꯣꯜꯗꯨꯗ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯋꯥꯔꯤꯁꯨ ꯇꯧꯔꯤ ꯑꯦꯔꯣꯟꯅ ꯈꯪꯗꯦ ꯅꯪꯒꯤ ꯋꯥꯇꯥꯁꯤ ꯇꯟꯕꯝ ꯌꯥꯎꯔꯦ ꯑꯗꯣ ꯅꯆꯤꯟꯗꯤ ꯀꯥꯡꯊꯣꯔꯛꯀꯅꯨꯀꯣ ꯀꯨꯞꯅ ꯊꯤꯈꯤꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯊꯤꯖꯤꯜꯍꯧꯗ꯭ꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯨꯠꯈꯤꯕꯁꯨ ꯌꯥꯔꯤꯕꯅꯤ ꯐꯤꯔꯦꯞꯄꯅ ꯑꯩꯅ ꯃꯦꯀꯥꯅꯤꯛ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯋꯥꯌꯔꯁꯦ ꯑꯊꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯀꯛꯊꯠꯈꯤꯕꯒꯤ ꯃꯐꯝ ꯂꯩꯔꯝꯃꯤ ꯎꯆꯤꯅ ꯆꯤꯛꯊꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯏ ꯆꯤꯡꯕꯨ ꯆꯤꯡꯅꯧ ꯍꯥꯏꯔꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯁꯦ ꯄꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ HR ꯀꯥꯡꯕꯨꯗꯨꯁꯨ ꯈꯔ ꯆꯤꯡꯅꯅꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯇꯧꯗ꯭ꯔꯣ ꯑꯩꯅ ꯍꯪꯕꯗ ꯔꯨꯝꯁꯦ ꯌꯥꯝꯕꯅꯤꯅ ꯃꯣꯏꯁꯨ ꯕꯥꯞ ꯑꯣꯏꯍꯧꯗ꯭ꯔꯗꯤ ꯍꯥꯏ ꯀꯨꯞꯅ ꯃꯔꯨ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯃꯣꯏꯅ ꯐꯠꯂꯝꯗ꯭ꯔꯗꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯆꯩꯔꯨꯗ꯭ꯔꯦ ꯑꯗꯣ ꯄꯦꯁꯦꯟꯁꯤꯡꯁꯤꯅ ꯑꯆꯧ ꯑꯁꯥꯡꯒꯤ ꯐꯦꯃꯤꯂꯤꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅ ꯊꯣꯛ ꯍꯥꯠꯇꯣꯛꯅꯤꯡꯉꯁꯨ ꯃꯤ ꯊꯥꯗꯣꯛꯑꯒ ꯍꯥꯠꯇꯣꯛꯑꯅꯤ ꯑꯗꯨꯒ ꯕ꯭ꯂꯦꯝꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇꯧꯕꯤꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤꯕꯅꯤ ꯃꯤ ꯆꯪꯂꯛꯄꯗꯨꯗ ꯋꯥꯔꯤꯗꯣ ꯌꯥꯝ ꯍꯩꯅ ꯍꯣꯡꯗꯣꯛꯏ ꯈꯣꯟꯖꯦꯜꯗꯤ ꯍꯣꯡꯗ ꯋꯥꯔꯤ ꯃꯈꯥꯗꯣ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯆꯠꯊꯩ ꯑꯦꯔꯣꯟꯅ ꯁꯤꯗꯕꯨ ꯀꯥꯏꯗ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯔꯝꯃꯦꯅ ꯅꯨꯄꯤ ꯑꯝꯇ ꯍꯟꯅ ꯌꯦꯡꯂꯨꯔꯅꯨ ꯍꯥꯏꯔꯗꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯗ꯭ꯔꯣ ꯀꯥꯏꯅꯕꯁꯨ ꯃꯥꯟꯕ ꯚꯥꯏꯁꯨ ꯄꯤꯔꯝꯕ ꯑꯩꯅ ꯄꯤꯔꯨꯕ ꯅꯠꯇꯦ ꯁꯨꯔꯨꯅ ꯀꯩꯅꯣ ꯁꯔ ꯑꯅꯤꯁꯦ ꯋꯥꯔꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯗ ꯄꯥꯈꯪꯅꯤꯅ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤ ꯇꯧꯕ ꯃꯥꯜꯂꯤꯗ ꯑꯦꯔꯣꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯀꯩ ꯋꯥꯔꯤꯅꯣ ꯁꯔ ꯑꯩꯈꯣꯏꯁꯨ ꯂꯧꯁꯤꯡ ꯑꯣꯏꯖꯍꯧꯒꯦ ꯑꯦꯔꯣꯟꯅ ꯑꯩꯒ ꯊꯥꯏꯅ ꯀꯣꯏꯅꯔꯝꯕꯤ ꯑꯃ ꯂꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯖꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯏꯃꯥꯟꯅꯕ ꯑꯃꯗ ꯐ꯭ꯂꯠ ꯇꯧꯔ ꯂꯩꯔꯝꯃꯦꯗꯅ ꯀꯥꯏꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯇꯦꯁ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯕ꯭ꯂꯦꯝꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯧꯕꯤꯔꯝꯃꯤ ꯁꯤꯗꯩ ꯍꯦꯟꯕ ꯋꯥꯔꯤ ꯃꯈꯥꯗꯤ ꯇꯥꯔꯨꯔꯅꯨ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯗꯩ BBC ꯅ꯭ꯌꯨꯁ ꯌꯧꯔꯛꯑꯦ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯁꯨꯔꯨ ꯅꯣꯛꯏ ꯇꯁꯦꯡꯕꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯩ ꯋꯥꯔꯤꯅꯣ ꯊꯦꯡꯂꯐꯥꯎ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯉꯥꯛ ꯂꯩꯁꯤꯟꯅꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯥꯝꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯁꯦꯂꯨꯡꯕꯥ ꯅꯪ ꯉꯁꯥꯏꯗ ꯀꯥꯏ ꯂꯩꯔꯦ ꯐꯤꯔꯦꯞꯄ ꯃꯇꯣꯝꯇ ꯑꯁ ꯃꯁꯤꯁꯨ ꯁ꯭ꯋꯥꯏ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯁꯤꯗ ꯉꯁꯥꯏꯗ ꯂꯩꯔꯤꯁꯤꯗꯤ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯇꯥꯝꯅꯥ ꯅꯪꯗꯤ ꯀꯥꯏ ꯂꯩꯔꯨꯏꯕ ꯍꯤꯗꯥꯛꯀ ꯆꯥꯔꯕꯣ ꯅꯪꯕꯣ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯕ ꯇꯥꯝꯅꯥꯅ ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥꯅꯤꯅ ꯃꯌꯥꯝ ꯂꯣꯏꯅ ꯊꯥ ꯌꯦꯡꯍꯧꯋꯦ ꯑꯩꯁꯨ ꯌꯦꯡꯕ ꯅꯪꯍꯧꯔꯣꯏꯅ ꯆꯦꯜꯂꯛꯏꯅꯤ ꯐꯤꯔꯦꯞꯄꯅ ꯅꯪꯒꯤ ꯊꯥꯁꯦ ꯗꯥꯏꯅꯤꯡ ꯍꯣꯜꯗ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯏꯅ ꯀꯩꯒꯤ ꯑꯩꯒꯤ ꯊꯥꯗꯤ ꯅꯪꯅ ꯑꯣꯏꯔꯤꯁꯤꯗꯤ ꯑꯗꯨꯒꯤ ꯅꯪ ꯌꯦꯡꯕ ꯆꯦꯜꯂꯛꯏꯅꯤ ꯍꯥꯏꯔꯒ ꯆꯦꯞꯊ ꯌꯦꯡꯉꯤ ꯁꯩꯊꯥꯔꯛꯏ ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯖꯩ ꯑꯇꯤꯌꯥ ꯃꯊꯛꯇ ꯊꯣꯛꯄ ꯊꯥꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯅꯪꯗꯤ ꯑꯗꯨꯝ ꯄꯨꯔꯅꯤꯃꯥ ꯑꯣꯏꯔꯒ ꯂꯩ ꯂꯝꯁꯨ ꯃꯌꯥꯝ ꯉꯥꯜꯂꯤꯗꯣ ꯃꯅꯝꯁꯨ ꯅꯨꯡꯁꯤꯗꯣ ꯊꯥꯕꯜ ꯂꯩꯒꯥꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯈ꯭ꯔꯦ ꯑꯦꯔꯣꯟꯅ ꯇꯥꯝꯅꯥ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯪꯉꯛꯀꯅꯨ ꯑꯩ ꯈꯨꯝꯃꯣꯏ ꯃꯤꯅ ꯋꯥ ꯍꯪꯕ ꯑꯃꯠꯇ ꯑꯩ ꯈꯨꯝꯃꯣꯏ ꯐꯤꯔꯦꯞꯄꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯇꯜꯂꯤ ꯇꯥꯝꯅꯥꯅ ꯚꯧ ꯚꯧ ꯍꯨꯏ ꯁꯥꯔ ꯈꯣꯡꯉꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯍꯨꯏꯅꯤꯅ ꯈꯜꯂꯣ ꯑꯗꯨꯒ ꯁꯥꯟꯅꯁꯦ ꯁꯤꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯅꯦ ꯊꯤ ꯆꯥꯎꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯍꯦ ꯑꯦꯔꯣꯟꯗꯣ ꯅꯣꯛꯄ ꯊꯤꯡꯉꯤ ꯐꯤꯔꯦꯞꯄꯗꯤ ꯅꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯃꯇꯨꯡ ꯁ꯭ꯔꯨ ꯁ꯭ꯔꯨ ꯏꯟꯅꯕꯁꯤ ꯃꯥꯒꯤ ꯑꯁꯥꯎꯕꯤꯅꯤ ꯆꯨꯝꯅ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯕ ꯈꯛ ꯅꯠꯇꯦ ꯆꯌꯦꯠꯅꯕꯤꯅꯤ ꯖꯥꯠ ꯖꯥꯠꯀꯤ ꯋꯥ ꯉꯥꯡꯁꯤꯜꯂꯒ ꯅꯨꯄꯥꯁꯤ ꯅꯝꯗꯅ ꯕ꯭ꯔꯦꯟ ꯆꯣꯏꯍꯟꯗꯧꯔꯕꯅꯤ ꯇꯥꯝꯅꯥꯁꯨ ꯄꯨꯔꯥ ꯈꯦꯡꯕꯁꯨ ꯑꯣꯏꯗꯦ ꯈꯠꯄꯁꯨ ꯑꯣꯏꯗꯦ ꯏꯪꯕꯁꯨ ꯑꯣꯏꯗꯦ ꯃꯥꯒꯤ ꯅꯤꯡꯉꯛꯄꯗꯨꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯐꯤꯔꯦꯞꯄꯅ ꯃꯖꯥꯏꯕꯦꯝꯃ ꯅꯪ ꯑꯅꯥꯕ ꯃꯤꯒ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯐꯖꯅ ꯐꯨꯅꯤꯌꯦ ꯑꯩꯅ ꯇꯥꯝꯅꯥꯅ ꯑꯉꯥꯎꯕ ꯃꯤꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯐꯤꯔꯦꯞꯄ ꯈꯨꯝꯈꯤꯗ꯭ರೆ ꯑꯦꯔꯣꯟꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ರೆ ꯃꯣꯏꯒꯤꯗꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯂꯩ ꯏꯆꯝ ꯆꯝꯕ ꯏꯄꯪ ꯄꯪꯖꯕ ꯋꯥꯈꯜ ꯑꯃ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯅꯤ ꯑꯣ ꯑꯗꯣ ꯂꯥꯏꯔꯕꯅ ꯏꯅꯥꯛ ꯈꯨꯟꯕꯗ ꯊꯤꯅ ꯉꯥꯡꯉꯤꯁꯤꯅ ꯀꯩꯒꯤ ꯑꯦꯔꯣꯟꯅ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯤ ꯏꯪꯂꯤꯁ ꯌꯥꯝ ꯂꯣꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯂꯥꯏꯔꯕꯗ ꯁꯥꯎꯖꯤꯟꯅꯔꯒ ꯏꯪꯂꯤꯁ ꯂꯣꯟꯁꯤꯟꯕ ꯃꯣꯏꯅ ꯈꯔ ꯈꯪꯉꯛꯄꯗꯣ ꯁꯨꯛꯂꯣꯟ ꯂꯣꯟꯗ꯭ꯔꯗꯤ ꯀꯥꯎꯈ꯭ꯔꯅꯤꯅ ꯏꯪꯂꯤꯁꯄꯨ ꯂꯣꯜꯂꯗꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯊꯥꯛ ꯋꯥꯡꯅ ꯂꯧꯅꯈ꯭ꯔꯦ ꯊꯥꯛ ꯋꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯅꯕ ꯑꯗꯨꯅꯅꯤ ꯇꯥꯝꯅꯥꯗ ꯐꯤꯔꯦꯞꯄꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤꯁꯨ ꯑꯩ ꯏꯪꯂꯤꯁ ꯍꯩꯇꯕꯩ ꯑꯣꯏꯔꯝꯅꯤ ꯐꯤꯔꯦꯞꯄꯅ ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯃꯤ ꯐꯨꯔꯨꯔꯦꯅ ꯋꯥꯊꯣꯛ ꯊꯣꯛꯅꯗ꯭ꯔꯤꯉꯩꯅꯦ ꯊꯨꯅ ꯆꯠꯈ꯭ꯔꯁꯅꯨ ꯅꯀꯣꯛ ꯁꯛꯇꯥꯗꯨꯒ ꯏꯔꯥꯡ ꯌꯥꯝ ꯍꯩꯅꯤꯡꯒꯅꯨ ꯈꯔ ꯁꯤꯡꯉꯗꯤ ꯐꯩ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯀꯥꯏꯅ ꯌꯥꯝ ꯐꯥꯎꯔꯤꯔꯣ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕꯅꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯅꯪ ꯄꯥꯝꯃꯤꯁꯦ ꯗꯣꯛꯇꯔ ꯑꯣꯏꯕꯩ ꯅꯠꯇꯦ ꯃꯅꯝ ꯅꯨꯡꯁꯤꯕꯩꯅꯤ
ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥꯁꯤꯒꯤ ꯊꯕꯥꯛ ꯋꯥꯏꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯁꯨꯠ ꯁꯨꯠ ꯅꯥꯇꯣꯟꯅ ꯆꯤꯡꯈꯠꯂꯒ ꯑꯁ ꯊꯥꯕ ꯂꯩꯀꯠꯆꯥ